Uripok Kangchup Road Automega Diesel Association gi taragani pansuwa Foundation Day ga mari leinana tha asigi kuntareta association asna service TOURIBA MAPHAM singda passenger singdagi auto Atongmak Louroi HAIRI association asigi secretary salai ngambana thador pachera mana hai free service fangangadaba MAPHAM sing adudi mayang langjing fumlo akham laingam khuno Kwasify, Lairen Sajik, Kautruk, Mana Inkol, Kadangban, Tauthong, Tharoijam, Lairen Kabi, Sanjenbam, Tera Urak Amadi, Imphal Faudana Chetliba Mafam Singni HAIRI, Association Asigi Taragani Pan Found SUBA Tara Foundation Day gi Thauram Tha Asigi Kunipanda, Mayang Langjing the Pangtholagani HAIRI, Thauram Adagi Saruk Ama Oina, Association Asigi Driver Singa, Maniwutki Saknairaba, Film Star Singa gi Oiba, Marakta Friendly Football Match Amaso Sanagani Haina Fongdorakli.